पाउसेर युमफम ओइबा मरुओइबा पाउ खरा अपडेट तौजरी। मोरे बाजार लैरिबा SBI ब्रांच कुकी खुलदा होंजिनबा यारोय फुलिंद्रो। मोरे बाजार लैबा स्टेट बैंक ऑफ इंडिया की ब्रांच कुकी की खुलदा होंजिननबा होनरिबा असी होंबा यारोय हाइना मैतै काउंसिल मोरे की एडवाइजर निंगथौ खोंजम फुलिंद्रोना फोंदुरकली। ngasi मेजर खुलदा लैबा मणिपुर प्लेस क्लब की कौब्रू हॉल दा पांगथोकिबा पाउगी मिफम अमदा मखा तारदुना हिल्स ट्राइबल काउंसिल ना मोरे की SBI असी स्टेट फोर्स नांगाकलगा लैबा मरमना कुकी नुपी आंगांगसिंग सेल थमदोक थमजिन अमदी लौथोक लौक्सिन तौबदा खुदोंग चाद्रे मरम असिना SBI मोरे ब्रांच असी कुकी न ताबा लमदा होंदोकदौरिबनी हारिबा अदु याबा ngamloi बैंक असी मोरेदा खुंदारिबा मैतै तामिल मैतै पांगल अमदी कुकी सिंगा यानदुना मफम साबा येंगलगा मोरे बाजार असिदा बैंक असी थमखिबनी महाकना हाई इरांग असिना मरम ओइदगा मैतै सिंग हौजिक मोरेदा लैत्रबसु बैंक असी की खुदोंग चाबा फंगद्रबसु हौजिक मोरेदा लैरिबा अतै कांगलुप सिंगदी बैंक असिदगी सेल लौथोक लौसिन अमदी थमदोक थमजिन अदुमक तौरी कुकी सिंगना बैंक असी लुट तौनबा होनरकपदा मखोइना खुदोंग चाबा लौबा यानबगीदमक बैंक असी मखोइगी मफमदा थमनबा होनरकपनी मसिदा SBI अमदी मरी लैनबसिंगना येंगसिनबियो हाइखि। मखा ताबा पाउदा जिरीबामदा थेंखांग कयादा मैतेगी युम मै थाबदा चेनाबा चिन कुकी जो टेरोरिस्ट सिंग फादुना चैराक पीद्रिबा करिगिनो फोक्स। जिरीबामदा थेंखांग कयादा मैतेगी युम मै थाबदा चेनाबा चिन कुकी जो टेरोरिस्ट सिंग फादुना चैराक पीद्रिबा करिगिनो हाइना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुर ना हंगलकली। फोक्स की सेक्रेटरी इंफॉर्मेशन एंड पब्लिक रिलेशन नेरिस मंगांग थादोरकपा चिरोल अमना हाई हौजिक मणिपुर थोकलिबा इरांग असिदा डिस्ट्रिक्ट एडमिनिस्ट्रेशन जिरीबामना मरु ओइबा थौदांग लौदुना जिरीबामदा लैबा मैतेगी तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन सिंग लोइनना मार अमदी पाइटेगी जिरीबामदा बेस तौबा एपेक्स बॉडी सिंगा जिरीबामदा महौसागुम इंग तकपा फिबमदा अमुक हंजननबा अहानबा तांकक की मिफम पांगथोक्रबा मतुंग अगस्त की तांग अमदा असम कसर डिस्ट्रिक्ट अनिसुबा तांकक की मिफम पांगथोक्तुना वाफम कयादा यानबा पुरखरबा मतुंग ngarang इखंग खंगौदना जिरीबाम की लान पानीदा लैबा मैतेगी युम मै थारंबा असि तसेंगना लाइबक थीबनी। थवोंग असि मतम सांगना चिनकुकी जो टेरोरिस्ट सिंगबु असम राइफलना योक्तुना थमलकपगी यारेनी हाइबगी मतागुम तरकपनी हाइना लुक असिना लवी। थेंखांग कयारकता मैतेगी युम मै थाबा अमदी मैतेगी युम सिंगदा मोटार सेल याउना अफबा मखलगी खुलाई सिजिनदुना टेरोरिज्म की थवोंग सथरगलिबसिंग असिगी मथक्ता इंडिया लैंगाकना ngasi फाउबा एक्शन अमता लौदुना थमलिबा करिगिनो मालेमदा थोकिबा तोंगान तोंगानबा यानदबा अमदी मुक्नबगी थौदोक खुदिमक अरोइबदा फमिनदुना वारी सानदुना वारोसेन पुरखिबा ngaktani haibasi miyamna khangnaraba wafamni। जिरीबामदा थोकलिबा थौदोकसिंग असिना ताकपदी चिनकुकी जो कांगलुकी मियोइसिंग असि इंगतपा पामदबा लान पामबा खनबा हौबा अदुगुम्बा कांगलुकी मियोइसिंगनी हाइना लौरोइदबगी मरम लैते मैतैसिंगना सही कयादगी हिंगमिनरकलिबा खुदिंगमक नुसी चानना इंगतपना हिंगमिनबा पामबगी डिस्ट्रिक्ट एडमिनिस्ट्रेशन ना सिलकपा पीस प्रोसेस ता थाजबा थमखिबनी। मसिमकना जिरीबामदा खुंदारिबा पार्टी अमदि मार कांगलुपना मैतैसिंग तुसोन मानसोना ओइना लौरोइदबनी लोइनना डिस्ट्रिक्ट एडमिनिस्ट्रेटिव जिरीबामना इंगतप्पा हंजिलकनबा लौखटपा खोंथांगसिंगदा सपोर्ट तौगनी अदुबु बोरोबेक्ट्रा सब डिविजन दा लैबा मैतैसिंग मसा मसागी युमदा हंजिलहनबा थबक पाइखत्रिबा फाउबा जिरीबाम टाउन दा लांजेनरखिबा अतोपा फुरुपसिंगी मियोइसिंग पुसिलकनबा होनरोइदबनी। लान असिगी सैथेंग नंगलबा मियोइसिंग मसा मसागी मयुमदा हंजिनजगे हाइबा तारगदी फुरुप अमखक्तदा हाना पुनसिनबा होनबगी महुत्ता मतम अमतदा मैतैसिंगसु मसा मसागी युमदा हंजिलहनबा खोंथांग लौखकदबनी हाइना थमलकली। अतोपा पाव अमदा सेनखाई थुमखाई तौबगी मायोक्ता मोइरांग कैथेलदा लैरिबा दुकान सिंग थोंग लोंदुना वाकट मिफम चथखरे। मोइरांग कैथेलदा दुकान फमलिबा फार्मेसी तौरिबसिंग अमदी अतै लुकमाई पानदुना पोचे योलिबसिंगी मफमदा खुलाई पाइबा लुक खरना पुबा थांगबा ngamdaba सेलगी डिमांड तौबिरकपबु यानिंगदबा फोंदोक्तुना ngasi मोइरांग कैथेलदा फमलिबा दुकानदार सिंगना मोइरांग कैथेल असिमक्तदा वाकट मिफम चथखरे। ngasi अयुक पुंग 12 दगी नुंथिल पुंग 3 ताबा फाउबा मोइरांग कैथेल अमदी मोइरांग लमखाई फाउबगी मनुंग अमदी अकोइबदा लैरिबा दुकान सिंग पुमनमक थोंग लोंदुना वाकट मिफम चथखी। वाकट मिफम असे हयेंग नुंथिल पुंग 3 फाउबा चथखीगनी हाइरी। वाकट मिफम अदुगा सरुक याखिबा दुकानदार सिंगना फोंदोखिबददी मोइरांग असे हंदकी कांगलुप अनिगी लान असिदा ख्वाइदगी चावना सोकलबा लोइनना रिलीफ कैम्प सिंगबा हांगदुना मियोय कया संगजफम लौदुना लैरिबा मफमनी। मसिगी मथक्ता हौजिक लौ पंथा ओइबा मतम असिदा लौमिसिंगना लौ पानबा होनबदा अवाबा कया मायोकनरी दुकान फमलिबा सिंगनासु पोट सित्तबा हाइबदी
ꯄꯣꯠ ꯂꯩꯕꯤꯅꯕ ꯃꯤ ꯂꯥꯛꯁꯤꯜꯂꯛꯇꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯈꯔꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯂꯣꯏꯅꯅ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡꯗꯁꯨ ꯗꯨꯀꯥꯟ ꯚꯔꯥ ꯍꯨꯟꯅꯅꯕ ꯍꯥꯟꯅ ꯂꯧꯔꯝꯕ ꯁꯦꯟꯐꯝꯗꯒꯤ ꯈꯔ ꯍꯟꯊꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗ ꯁꯦꯝꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯔꯛꯂꯤꯕꯁꯤꯡꯅ ꯈꯣꯡꯖꯪ ꯍꯟꯗꯣꯛꯄꯤꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯑꯃꯗꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯃꯨꯡ ꯑꯃꯗ ꯀꯝꯄꯦꯅꯤꯒꯤ ꯄꯣꯠ ꯊꯤꯟꯕ ꯁꯥꯔꯒ ꯕꯣꯝ ꯑꯃ ꯄꯤꯔꯝꯂꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯑꯣꯏꯅꯥꯝ ꯂꯩꯔꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯃꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯝꯄꯦꯅꯤꯒꯤ ꯄꯣꯠ ꯊꯤꯜꯂꯛꯄꯒꯤ ꯃꯤꯡꯗ ꯕꯣꯝ ꯑꯃ ꯄꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯕꯣꯝ ꯄꯤꯔꯝꯂꯤꯕ ꯏꯃꯨꯡ ꯑꯁꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇ ꯂꯩꯕ ꯍꯦꯟꯂꯨꯝ ꯋꯤꯚꯔ ꯁꯥꯔꯚꯤꯁꯀꯤ ꯕꯤꯖꯤꯅꯦꯁ ꯃꯦꯅꯦꯖꯔ ꯂꯩꯊꯥꯡꯕꯝ ꯑꯣꯖꯤꯠ ꯆꯍꯤ 59 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯝꯆꯥ ꯀꯧꯏ꯫ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯂꯒ ꯀꯝꯄꯦꯅꯤꯒꯤ ꯄꯣꯠ ꯊꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯑꯃꯨꯕ ꯄ꯭ꯂꯥꯁꯇꯤꯛꯅ ꯌꯣꯝꯕ ꯄꯥꯔꯁꯦꯜ ꯑꯃ ꯄꯤꯔꯝꯈꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯗꯛꯇ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯗꯤ ꯕꯣꯝ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯕꯣꯝ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯝ ꯑꯗꯨꯗ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯝꯂꯝꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯁꯦꯜꯒ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯕꯣꯝ ꯑꯗꯨ ꯊꯝꯂꯝꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ꯫ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯑꯣꯏꯅꯥꯝ ꯂꯩꯔꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯌꯦꯟꯁꯦꯝꯕꯝ ꯕꯤꯅꯥ ꯁꯈꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯋꯥꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯃꯐꯝꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯊꯝꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯗꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯁꯤ꯫ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯗꯅꯕ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯁꯤ.ꯑꯦꯝ ꯕꯤꯔꯦꯟꯅ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤ.ꯑꯦꯝꯒꯤ ꯃꯇꯦꯡ ꯅꯤꯔꯨꯕ ꯑꯁꯤꯗꯤ ꯁꯥꯃꯨꯅ ꯇꯥꯜꯂꯛꯂꯕꯗꯤ ꯁꯥꯃꯨꯒꯤ ꯃꯌꯥꯗ ꯆꯦꯟꯁꯤꯜꯂꯨ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯗꯕ꯭ꯂꯤꯎ.ꯑꯦꯝ.ꯁꯤ. ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯨꯏ ꯍꯥꯏꯕ ꯑꯁꯤꯗꯤ ꯁꯥꯃꯨꯅ ꯇꯥꯜꯂꯛꯂꯕꯗꯤ ꯁꯥꯃꯨꯒꯤ ꯃꯌꯥꯗ ꯆꯦꯟꯁꯤꯜꯂꯨ ꯍꯥꯏꯕ ꯄꯥꯎꯔꯧ ꯑꯗꯨꯅꯤ ꯍꯥꯏꯅ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ (ꯗꯕ꯭ꯂꯤꯎ.ꯑꯦꯝ.ꯁꯤ.) ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯗꯕ꯭ꯂꯤꯎ.ꯑꯦꯝ.ꯁꯤ.ꯒꯤ ꯆꯦꯌꯔꯃꯦꯟ ꯍꯩꯀꯨꯖꯝ ꯅꯕꯁ꯭ꯌꯥꯝꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯦꯁꯟ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯂꯣꯀꯦꯜ ꯅ꯭ꯌꯨꯁꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤ.ꯑꯦꯝ ꯂꯥꯜꯗꯨꯍꯣꯃꯥꯗ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤ.ꯑꯦꯝꯅ ꯌꯥꯔꯛꯂꯦ ꯑꯃꯁꯨꯡ ꯂꯥꯜꯗꯨꯍꯣꯃꯥ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄꯥꯎ ꯀꯌꯥ ꯐꯣꯡꯕ ꯎꯔꯤ꯫ ꯕꯤꯔꯦꯟꯅ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤ.ꯑꯦꯝꯗ ꯍꯥꯏꯔꯨꯕꯒꯤ ꯃꯔꯝꯗꯤ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤ.ꯑꯦꯝ ꯑꯁꯤ ꯖꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯍꯥꯏꯕꯗꯤ ꯆꯤꯟ ꯀꯨꯀꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯀꯤ ꯐꯥꯗꯔ ꯐꯤꯒꯔ ꯑꯃ ꯑꯣꯏꯕꯗꯨꯅꯤ ꯍꯥꯏꯅ ꯗꯕ꯭ꯂꯤꯎ.ꯑꯦꯝ.ꯁꯤ.ꯅ ꯂꯧꯏ꯫ ꯕꯤꯔꯦꯟꯅ ꯍꯥꯏꯕꯗ ꯇꯥꯕꯤꯗ꯭ꯔꯕꯗ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤ.ꯑꯦꯝꯗ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯈꯣꯡꯖꯥꯏ ꯂꯥꯟ ꯑꯁꯤ ꯀꯔꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯂꯥꯛꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯔꯟ ꯑꯥꯎꯠ ꯑꯣꯐ ꯑꯥꯏꯗꯤꯌꯥꯁ ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯊꯤꯕ ꯐꯪꯗꯕꯗꯒꯤꯅꯤ꯫ ꯂꯨꯔꯕ ꯋꯥꯐꯝꯗꯤ ꯑꯦꯝ.ꯄꯤ. ꯑꯜꯐ꯭ꯔꯦꯗꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯜꯐ꯭ꯔꯦꯗꯀꯤ ꯃꯥꯌꯣꯛꯇ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯀꯨꯀꯤ ꯚꯥꯏꯁ ꯑꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯦꯝ.ꯄꯤ.ꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯍꯧꯖꯤꯛ ꯕꯤꯔꯦꯟꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯕꯨꯗꯧ ꯍꯥꯏꯕꯗꯤ ꯐꯥꯗꯔ ꯐꯤꯒꯔꯗ ꯃꯇꯦꯡ ꯅꯤꯕ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯌꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤ.ꯑꯦꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ, ꯑꯗꯨꯕꯨ ꯂꯥꯜꯗꯨꯍꯣꯃꯥꯅ ꯏꯟꯇ꯭ꯔꯤꯒꯤꯇꯤ ꯂꯩꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯕꯤꯔꯦꯟꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯇꯤ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯕꯗꯨꯅ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯒꯦ, ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯃꯍꯨꯠꯇ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯂꯤꯗꯔ ꯑꯃꯕꯨ, ꯈꯨꯗꯝ ꯑꯣꯏꯅ ꯑꯁꯥꯝꯒꯤ ꯁꯤ.ꯑꯦꯝꯒꯨꯝꯕ ꯑꯃꯕꯨ ꯇꯧꯍꯟꯁꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯕꯤꯔꯦꯟꯅꯁꯨ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤ.ꯑꯦꯝꯗ ꯍꯥꯏꯖꯕ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯥꯡꯒꯠꯄꯒ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯈꯟꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯦꯡꯗꯨꯅ ꯕꯤꯔꯦꯟꯒꯤ ꯀꯦꯕꯤꯅꯦꯠꯅ ꯆꯤꯟ ꯀꯨꯀꯤꯁꯤꯡꯒꯤ ꯐꯥꯗꯔ ꯐꯤꯒꯔꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯊꯣꯛꯂꯤꯕ ꯈꯣꯡꯆꯥꯏ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯕꯅꯤꯅ
NDAꯒꯤ ꯂꯦꯝꯍꯧꯔꯤꯕ MLA 90 ꯍꯦꯟꯕꯅ ꯑꯁꯤꯒꯤ ꯃꯔꯛꯇ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯒꯗꯕ ꯂꯤꯗꯔ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯌꯨ꯫ ꯕꯤꯔꯦꯟꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯑꯁꯤ ꯊꯧꯅꯥ ꯂꯩꯕ, ꯚꯤꯖꯟ ꯂꯩꯕ, ꯂꯨꯆꯤꯡꯕ MLA ꯑꯃꯕꯨ ꯃꯅꯤꯄꯨꯔꯒꯤ ꯁꯦꯝ ꯑꯣꯏꯍꯟꯗꯨꯅ ꯊꯥ 15 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯅꯕ ꯂꯝꯕꯤ ꯄꯤꯅꯕꯒꯤꯗꯃꯛ ꯕꯤꯔꯦꯟꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯁꯦꯝꯒꯤ ꯐꯝ ꯊꯥꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯎꯠꯊꯣꯛꯇꯨꯅ ꯈꯣꯡꯖꯥꯏ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯅ ꯃꯅꯤꯄꯨꯔꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎꯗ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯑꯃꯈꯛ ꯂꯦꯞꯈꯠꯆꯔꯝꯒꯦ꯫ ꯑꯔꯩꯕ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯇꯛꯊꯣꯛꯄꯗ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯁꯤꯑꯦꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ-ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯃꯗꯤ ꯏꯝꯐꯥꯜ-ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ 2 ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯗ ꯁꯦꯟꯈꯥꯏ-ꯊꯨꯝꯈꯥꯏ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ ꯐꯅ ꯌꯥꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯍꯥꯏꯔꯤꯕ ꯁꯦꯟꯈꯥꯏ-ꯊꯨꯝꯈꯥꯏ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯐꯥꯒꯠꯇꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯗꯤ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯔꯩꯕ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯇꯛꯊꯣꯛꯄꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ ꯈꯟꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯥꯏꯟ ꯀꯥꯏꯕ ꯊꯕꯛ ꯀꯌꯥ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯔꯛꯂꯦ꯫ ꯈꯪꯅ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯇꯣꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯂꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯅꯝ ꯍꯥꯗꯨꯅ ꯁꯦꯜ ꯑꯗꯨꯃꯛ ꯂꯧꯍꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯩꯉꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯐꯣꯡꯅ ꯁꯧꯒꯠꯂꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯧꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯐꯨꯔꯨꯞ ꯃꯁꯦꯜ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛ ꯃꯥꯡꯅꯕ ꯑꯥꯏꯟ ꯀꯥꯏꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯈꯪꯂꯕꯗꯤ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯅꯕ ꯍꯣꯠꯅꯗꯨꯅ ꯑꯥꯏꯟ ꯆꯠꯅꯔꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯗු ꯊꯕꯛꯅ ꯇꯥꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯇꯦꯔꯣꯔꯤꯁꯠ ꯀꯌꯥꯅ ꯈꯨꯠꯂꯤꯡꯗꯨꯅ ꯂꯩꯔꯒ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯗ ꯅꯝꯗꯨꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯁꯦꯟꯐꯝ ꯀꯌꯥ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯒꯥꯔꯤ ꯆꯦꯟꯕ ꯂꯦꯞꯂꯛꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯄ ꯇꯥꯔꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯑꯁꯤ ꯃꯥꯌꯣꯛꯅꯔꯝꯂꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯟꯁꯣꯔꯇꯤꯌꯝ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯐꯦꯇꯤꯅꯤꯇꯤꯒꯤ ꯀꯥꯡꯕꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38ꯇ ꯆꯦꯜꯂꯤꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯄꯨꯕ ꯇꯦꯡꯀꯔ 4 ꯔꯣꯝꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄꯗꯒꯤ ꯒꯥꯔꯤ ꯆꯦꯟꯕ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯍꯥꯏꯕꯗꯤ ꯄꯦꯇ꯭ꯔꯣꯜ, ꯗꯤꯖꯜ, LPG ꯑꯃꯗꯤ ATFꯅꯆꯤꯡꯕ ꯐꯪꯗꯕꯗꯒꯤ ꯑꯋꯥꯕ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ꯫ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤ ꯑꯃꯃꯝꯗ ꯂꯨꯄꯥ 500